ngasi ayu phongkiba tongan manipuri siphongsing amasum thokiba thawdo wathoksing digi maruoibe I pausing khonga saraga manipur top channel gi maikei digi myam da thamjagi ahanbada Govindas Masana nomination file Toukhidre lakadoriba taragani thoi suba manipur legislative assembly gi mikhal asida Bisnupur kendra da BJP gi merep oidiba Govindas konthoujam ngasi masa ngamlaktabana maram oiraga mahak Masana election nomination file Toukhidre mahak ki mahut sinduna proposer laisram Ibo pisak singana nomination file to kiari Presna pama paugi matung ina di Govindas konthoujam hauji Shija hospital Leikatnri hospital asimaktada order of affirmation seta kiari Govindas konthoujam sapsana kari karamba laina layong nabadigi Shija hospital admit tawkibano haibadu sapsana khangdri adubo Presna pama paugi source amana di Govindas konthoujam COVID-19 positive oibana maram oiraga Shija hospital Leikatnabani hayeng discharge tawrabi yai haidi hainasu pausna makhatari Makasa tarakpoina to papaw mana Major Shija hatkiba case ki dama commando Krishna Tombi yauna miyoy mari on bail pikre hawkiba say English nga magasamapan maudraga ni pani August kun nga mapan nga ayuk pung mapan nga minit ni fu aduwaida matamama da minister oiramba yang maso Shija gi manaw nupa retired Major S Shija ga loinana miyoy mari nungmayna kaptano hatkiba case ka mari loinana commando Houjik2 SP oriba thokchom Krishna Tombi khundongbom inawbi Tongkhongmang lungdim amasum MD Akhatar Hussein yauna miyoy mari CGM Impal West ki kota karaklaba matung accusing asibu lupa lising yang ki PR bond masiga manaba security account kona on bail pikre thawdo sigi matangda ifamna Supreme Court of India ra fake encounter ni haina wakalakwadigi Supreme Court na case asibu CBI gi special investigation team amada investigation sathanaba khangalaki investigation sigamari lainana CBI na matamadugi SI Krishna Tombi SI Rajen yauna miyoy taruk ki mathakta CGM Impal da charge sheet file lankhalaki file aduna haidibadi Leikatnri retired Major S Shija ga loinana Nagaland gi ex speaker Thinuso amadi Nagaland police kam personnel ani driver amaga loinana Maruti steam car tawduna airport ki damak tidim road laki matam madura kwa kaithel akham laikai mapa aduwaida SI Krishna Tombi na lusingduna miyoy sing adubu nungmayna kaptuna hatpadigi khudakta miyoy mari shiki matam madura Nagaland gi ex speaker di tamthina sokpadiga hospital Leikatnaki aduga kwa kaithel akham laikai digi hidam buda kobat laikai adumaktada walking chatlamba miyoy amasu thawdu adudagi haidurakpa nungmay maruna panmadigi hospital Leikatnaraba matung mamai thangna laikidabani haidi case asiga mari lainana CBI na Krishna Tombi yauna miyoy maribo state ki home department ki makhada prosecution sanction pina bahai jaki department asina miyoy maribo prosecution sanction pirakraba matung 21 maribo CGM Impal West na thasi ki tang taraga matu fawbi ki manungda court karakna bakhanki maram adudagi 21 mari mak ngasi court mangjona na karakki case asigi damak CGM Impal West na 21 mari mak lupa lising yang gi PR bonda on bail da court thadokle haina khanki aduga 21 mari na court ki ayaba yaudana state asigi wangmada satpa yaroi aduga case asigi dama court sathagadaba proceeding singda 21 sing asinasu sungsoi soiduna court attend togadabani hainasu laukthokhi haidi atopa pawamana lakadori be assembly mikhalasida JDU na sakar semgani rojit mai paklabadi minister ki post pigani afaki Ahmad Tangkak ani thokna pangthokadoriba Manipur Legislative Assembly mikhalasida JDU na sakar semgani karigumba mikhalasida Ketrigao kendra da party asigi merep oiriba wahengbam Rojit Ilis bullet mai pakpatarabadi minister ki pampi gani haina porompat thawan thaba lekai da wahengbam Rojit ki yumda pangthokiba phiral singkhatpagi thoramda party asigi National General Secretary Afaki Ahmad Ali na phongdokre National General Secretary sina makatana haikibida atopa party singna mikhalasiga mari lainana piriba statement sing adu da karisu haingai lete adubu hana maru oribadi maki party asi mapangal kalanduna state asida government ama CM bahaibisini mikhalasida JDU na sit kun gi mathakta mai pakani haki Manipur mayong naribi issue kya gi matang na palladuna National General Secretary asina makatana haikibida state asigi maru ebi issue sing haibidi law and order border issue ADC ki mikhal pangthoktana lairiba
good governance drug issue apaspa thamba youth sing thapak phangdaba nupi singgi akhanaba reservation corruption muthatpa hairibe sing asida party na hena akanba miyeng thamgani loinana atuba matamda party gi manifesto release tawragani Ketrigau Kendra gi miyamna JDU gi mirep wohengba Rosita mapung fana support tawduna karigumba mikhala sida mai pakpa thoklabadi sungsoi soidana JDU na sakar sema matamda minister gi pham amadi pigani hiram kayada sothaduna leidiba Ketrigau Kendra si mapung fana sako thorangi thabakta henu khumang saksinanaba Rositpu support tawiyu haikenesu pawsna makhatana su phongdorakli Atopa Pawmanamu, legendary singer Lata Mangeshkar Garoiba Mathomangamla, Sarukana Matin Sitkibara, Haibiga Asoba, Wato, Lebasigi, Nightingale of India, Hainakangnakiba, Lata Mangeshkar Garoiba Mathomangam Pangtukpada, Saruyakiba, Bollywood star Sarukana, Matin Sitkibara, Haibiga Asoba Isua Moire, Masagi say Maudragani to Shuraba, legendary singer si, Houjik2 Janawari, Ahan Basayol, COVID-19 positive Werapadegi, Mumbai Hospital Amada Leikatnri Matung Maizun Miki Ayuk Anganvada, Leikatnri. COVID-19 Amara Moiragama ki organ singadu failure Oirakpadegi, Lyset Asidigi Kanmangam Kidabani Haina Doctor Gi Makitiki Fungtukli. Legendary singer Siga Aroiba Mathomangam Pangtopagi Thoramda, Bollywood stars Shahrukh Khan, Amir Khan, Ranbir Kapoor, Prime Minister Narendra Modi Masu, Maharashtra gi Chief Minister Adab Thatre Nising Yauna Tuanba celebrities Amasum top leader Kiana Saruyaki Aroiba Mathomangam Pangtopagi Thoramasida Sarukana Lata Mangeshkar Thawaya Haksangda Matin Sitkibara Hibis Asoba Isu Amadi Oide Adubu Taudoktugi Asing Mudi Lata Mangeshkar Thawaya Haksanga Sarukana Matin Sitpadi Lekide Amasum Muslim singi oina lai khurumba loiraba matungda evil spirit natragana saitan singadu tanthok poina masindagi sorakam thokpa si sanai hairiba thawong adumak Shahrukh legendary singer sigi mafamda aroi boina ikai khumna ulaba matungda satakibani hairi adumapu Shahrukh gi thawong adubu Lata Mangeshkar ni hinglingi matamda mahaka khangna sanaba masum tinnarama kayana Twitter da hateful comment kya thagatnarakhi Tasing badi Shahrukh dua toraba matungda Lata Mangeshkar gi thawai yaudraba haksangda protection gi amasum mathangi mapoki bracing niki aduna maakna matin sitki haibadu aran mani haidi atopa comment amana Shahrukh gi maikedi gi Lata Mangeshkar da matin sitpa amata lekidi Islam gi oina sanabi du pangthokpa khaktani amasum Muslim gi sanabi oina Holy Quran digi ayar da singatu thiraba matungda masindagi nungsit kamthokpa si sanai Maramadura Masi Isuama Nati Hari, Leikatnri Lata Mangeshkar Mumbai gi Shivaji Parkta Masak Nairaba personality sing Amasuma ki family sing Kiana Saruyaduna Aroiba Mathomangam Pangtokibani. Leikatnri Sigi Mapamda Barat ki Masu Hungi Fidal Kuptuna State ki Thakta Aroiba Mathomangam Pangtoki, Say Hundra Hena Maki career si Miam Hena Sakanga Badanatana Indian language the Isai Listen Kuntraga Magi Matak Saki Atopa Pawmana Myanmar junta gi mayukta leiba masasing mama mapasing na mari leinadi haina sengdoknaba leptri Myanmar military junta gi mayukta leiba masa masusing amadi mari matasing bu makoi gi mama mapasing na mari leinadre haina sengdokpagi thabak chathari haina official report amana phongdokli Myanmar military junta na salaiba newspaper da phongdokiba war amada Myanmar gi military junta gi mayukta leiba masa masusing mari kaknare hairi Myanmar army na mamangsagi February thara sakti paidura democratically affected government pu singthuraga Aung San Suu Kyi amadi president Win Myintnabu fajinduna thamkraba matung tarakpada leba sigi miyamna yaningdaba uladuna protest tobigi khongjang sangsilakibani Myanmar gi miyamna santi oina protest tobigi khongjang sangsilakiba sida military junta akanba khongtang lokhalakpadegi hingsa gi thawong sing hena pakthok chakthorakpaga loinana Houjik2 leba sida sikiba miyogi masing asi lising amaga songwa henkre junta gi miyot minai gi thawong sibu yaningdaba miyoi kya amana punsilaga People's Defense Force semduna khulai paib gi ihok sangsilakibadegi Saigang region da kuthoknabagi thawdok sing toina thoktuna laklibani hainasu pawsna su palakli makasa tharakpoina to papaw mana MSPCL gi MD Sarat Sinja Thumja gi case ka mari lainana mapam lathokna ba khankre Sandal district ki Sakpi Karong da 2x1 MDA 33 kV substation amasum masiga loinaba 33 kV line tingbaga mari lainaba thabak sing paikhatpada singningai oiba mawong kaya thengnabadigi makhatana thikatnabagi dama Manipur State Power Company Limited
PCL की मैनेजिंग डायरेक्टर N Sarat मथौ तौहंदनबा मणिपुर लोक आयुक्तना मणिपुर गवर्नमेंट रिकमेंड तौखरे माकी मथौ असि गवर्नमेंट सुनई हाइना खनबा ऑफिशियल अमदा सिनबा लोइनना कंपनी असिगी जनरल मैनेजर थोक्सोम कामिनी मोहन जनरल मैनेजर मनोहर मयुम बुद्धचंद्र शर्मा बुसु थिगतपा असि लोइद्रिबा फावो मखोय मखोयगी फम असिदगी लौथोखिनबा नत्रगना ट्रांसफर तौथोखिनबा मखाताना रिकमेंड तौरी मखोय अहुम असि हंदक पांथोकदोरिबा 12 सुबा स्टेट असेंबली इलेक्शन 2022 की इलेक्शन की ड्यूटी गा हक्थिंगना मरी लेनदबा मरमना मखोयबु मखोयना पाइरिबा फमदगी लौथोखिबा हाइबसि इलेक्शन प्रोसेस त खुद थिंगजिनबा ओइना थोक्लोय मखोय असि हानना थबक्तगी रिटेट तौखरबने दुबु मखाताना रीएंगेज तौदुना लैबनि हाइना मणिपुर लोक आयुक्तगी चेयरपर्सन जस्टिस टी नंदकुमार सिंह अमसुम मेंबर अमैसिंग लुइखमना ngasi ताखिबा जजमेंट अमसुम ऑर्डर अमदा पल्ली जजमेंट अदुना केस असि इन्वेस्टिगेशन तौनबगी प्राइमा फेसी लैरे हाइना लौबगा लोइना मणिपुर लोक आयुक्ता एक्ट 2014 ना पीबा पावर सीजन अदुना कक्सिंगी एएसपी ओइरिबा श्रेयाबंता IPS पु इन्वेस्टिगेशन तौहननबा डायरेक्शन पिखि लोइना इंक्वायरी ऑफिसर ना थगलकपा प्रिलिमिनरी इंक्वायरी अदुना केस असि रजिस्टर तौनबगी हेयर ओइनसु खनखि केस असि इम्फाल की क्राइम ब्रांच पुलिस स्टेशन रजिस्टर तौगदबनी अदुगा इन्वेस्टिगेटिंग ऑफिसर ओइगदोरिबा श्रेष बस्ताना इन्वेस्टिगेशन चथरिङैदा माकी डिपार्टमेंट की सीनियर ऑफिसर की सुपरविजन मखादा लैरोय अदुगा मांगना मणिपुर लोक आयुक्त की डायरेक्टर इंक्वायरी ग मपुंग फाना खुसमनरगा इंक्वायरी चथगदबनी लोइना केस असि रजिस्ट्रेशन तौब नुमितगी पारगा था तरुकी मनुंगली इन्वेस्टिगेशन लोइसिननबा इन्वेस्टिगेशन ऑफिसर ना पैखतफम थोप थबक पैखतकदबनी हाइरी नकन अमरोमदा ऑर्डर हेक फंगबगा डायरेक्टर जनरल ऑफ पुलिस ना क्राइम ब्रांच पुलिस स्टेशन केस असि सोइदना रजिस्ट्रेशन तौगदबनी मसिगिदमक पुलिस डिपार्टमेंट नत्रगना मणिपुर गवर्नमेंट का अथॉरिटी अमतदगी अयाबा लौबगी मथौ तारोय केस असि रजिस्टर तौरे हाइबगी रिपोर्ट इन्वेस्टिगेशन ऑफिसर श्रेया IPS ना डायरेक्टर इंक्वायरी की खुथांगना मणिपुर लो आयुक्त द रिपोर्ट तौगदबनी हाइब ऑर्डर अदुना पल्ली हैनसु पाउसना मखातानसु फोंदोरकली सेप्टेम्बर 15 इंग लिसिंगनी का मपन वा ऑर्डर पीदुना पैकेट की बसंडियल की sakpi karongda 33 kb line tingba masu mari lenaba thapak singa loina 2x1 MDA 33 kb sub station sagatpagi project asi nauna sakatpa manbagi singnaba leire masum measurement book MB gumba marueba document sing mangan khre haina supalakli atopa pawmana sahi yamna nauribi nupi masa ama namduna phamla narubu nupa ama sahi kungi fadok pikre sahi nauribi nupi masa ama namduna phamla nubagi maralda Sauduri mayum Anand Sharma Kauba Miyama Sahi kun kaisum samda lainabagi fadok hawkiba thangzana mita thawbalgi special judge prokso bining angomna fikre victim oiribi nupi masa asigi apokpina thawbalgi women police station na thangalakiba complaint amagi matungina Sauduri mayum Anand Sharma Sahi taraga mapan apokpa lekhidraba ibotombi tenta khuno owang leikaigi mathakta case ma lakhotkibani complaint asigi matungina thawdo asi hawkiba kumja English ingani ga kunga mathogi March 13 gi ayuk pung 10 makhairom tarakpada khongjom police station gi manungsana leiba tenta khuno awang laikai gi anan gi mayumaktada mi leitabigi khudongjaba lauduna satakibani case asigi ayo oiriba sub inspector okram sawbuna kupna thijilaba matung kumja English ingani ga kunga mathogi April 3 ta pokso eki section 6 ki makhara court ta charge se thangalaki case asigi prosecution na sakhi oina miyoi mari amagasu puthoraki tungda court asina special public prosecution amadi defense counsel ani gi warol kupna taraba matung amadi mari leinaba evidence kya nainaraba matungda tha asigi mangara Sauduri mayum Anand Sharma bo pokso eki section 6 ki makhada mara leire haina lauthoraki numit asida satakhiba sentence hearing aduda defense counsel na pikiba report ki matung ine accused oiriba nupa asi thawdo do thokiba matamda supna ki sei 19 ga tha taruk khakna ngairi housing na sei 19 ga tha manga rom tamak ngairi hainasu pausna su palakli atopa pawmana samarjit ki haksang gi phibam state medical board na yengsinna ba khankhre Manipur Central Jail Sajiwagi medical officer na pikhalakhiba narengmum samarjit ki haksang gi phibam adu yengsinna ba Directorate of Health Services ki state medical board na yengsinna ba NIA gi special judge na ngasi khankhre court asina high health services na state medical board asina narengmum samarjit ki haksang gi anabagi phibam adu Jenims ki security ward amadi Manipur Central Jail la ladiba layengmagi khudongcha baduna konsinma ngamgani ngamloi habadu khangadabani hari
Manipur Central Jail Sajiwagi Superintendent Pikalak report amagi matungina accused asi blood pressure wangli amasum sugar su wangna lei cholesterol level wangli amasum heart ki anaba amadi kidney ki anaba lei loinana Jenims ki secretary department su wakhal yueba anaba sing lei haidi amasum accused asi NIA na English singaniga kunga mathogi March ahumda section 120B 240 IPC amadi section taragumdo N taraga threat of UA Close PA ki makhana marale haidunu charge sheet file tawkibani loinana sayeduma ki March kuntraga mathoi accused asi court putholaba matung April kunga mathoi fawa police custody da lekhi amadi Houjik fawa jail leirakibani judicial custody da leiringai manungda accused ma masagi anaba kya lei haiduna bail ni rakhi masigi matung ina su court na jail superintendent gi saye sigi January kunga mangada medical report kauki hainasu pausna su makatana su fongdorakle Makasa tarakoina topa paw man isang karamba package drinking water fagat kre miyamna thakna riba package drinking water silver diu haina thaba liter amagi bottle kya de isang karamba thengna badigi Imphal West ki designated food safety officer ki kangbu man ngasi fagat kre hiramasi gi mari leina lamphel la leiba health directorate ta pangthokpa paw gi mifam ma de health services director Dr. K Razon hai Miyamna namthak tawduna yolamniba package drinking water asibu manufacture tawriba company asi Takyel industrial state ta leiba MS Loktak Industries na sai haina ising bottle asida thari food safety gi officials singna akaknaba paw ma phangmadagi kwa kaitel thiam lai kaida leiba pan dukan amada sayol amagi mamangna tharamba silver dew ko ising bottle singadu laukhatuna Imphal West Food Safety Administration na miyeng sanghibani yengsin maduda hairiba company asina sijinariba license number asi mamangna su aranma tawbigi dama directorate na kaktuna pi khiba number ni amasum loinana anoba license number ama issue tawkiba laikre food safety gi team asina ngasi fogalakliba ising bottle sing asi yengbada loinama sangli tawri box amata da hapliba water bottle sing asigi packaging date su manadaba kaya yorambada natana mami sami oina udabasu yoramba thengnai asumna miyam da namthak tawduna yolibasina maram oiraga lamdam sigi miyam gi haksang na sukningai oheli hairibi sing asi thakluba matamda khong ham thaba yauna makhal kya gi laina sing nan bayai miyam na su kariguma dukan sing na sana thaknoba polam sing asi leiramdai matamda first sai number manufacture date amadi expire date sing muna yengduna leibiyu haki amaramda food safety administration Imphal West ki designated officer Texam Brojendro khaba maitaina hai aranba kya tawduna miyamna yolamniba company si ki mathakta legal gobe action lokhalagani amadi legal notice thagani mamangna su kya rakhana company asina aranba tawri haiduna manufacture tawfamda fawu satuna yengsinba leirure company asina kakraba license number sijinaduna yolamniba sigi mathakta su sairak oina lupa lakh manga gi fine thian manatragana tha taruk jail thambayai makhatana siguma kaya si thoktuna ba food safety gi mekeri gi honariba madinga si fogalibi sing what bottle asina taba Imphal West ki mafam singda silver dew haina thaba bottle sing lokhoduna yengsinana ba mari lenab sing da khangan khre haina supali state sigi wangbra thokpa paw khara animation matau tamduna building digi song thabada nupa masa ma sikre Kolkata gi Fulbagan area da animationist amadigi sin ama matau tamna ba hona bada masai gi sei taragani thu suraba nupa masa ama awang ba building amadagi song thaduna sikre haina police officer amana ni thoka ba numita fongdokre city da leiba maming satpe school amada manga suba class ta tamba Biras Pasisiana mathul taraga marigi residential building amagi terrace tagi thang janumita song da khibani ma ke haksang gi mafam kya ra sokhi private nursing home amada purakhi bada ma tarak padigi sokhi badu digi siri haina doctor singna su haikhiari atopa pawmana laikai miyamna kian khiba leiti aran bu wafamni laikai miyamna Khergaw yumkhai ba makha laikai da Basir Zingi imungna kian khanganduna yum mai thagani haikhiba leiti aran ma yumpham yawdu bu wafamni haina Khergaw yumkhai ba makha laikai digi yumkhai ba ongbi tombi na fongdokre wafam asi ngarang laikai sida pangthokiba pawmi singa unaba mada fongdokibani mangna hai haukiba tha sigi ahumda laikai sida thokiba amaga mari leinana laikai sidagi nazakat kauba amagi mama Basir Zin ngarang media da aran ma yumpham yawdu bu wafam sing fongdorak pathengnare ma ke apokpina fongdorak bu wafam sing adu aran mani Masana pawu semdokpagi mahutta kankhattuna numit adu lawkiba kaya adu su tabada noaiti thawdo adu da maral siriba
constituency asigi lakadoriba mikhal asida mirep oigadoriba amagi manaunupa adudi laikai asida leiba mirep adugi worker singi numidangda maital thinba lakpani adubu tanja aduda maki masanupa nazakatna lambi mayaida car ama khamjinduna maital thinba lakliba gari sing adu lambi asi fauduna satpa yaroi haina thingduna thamki madugi sapsaba video footage sing asi su lengdana lei matang aduda satpa yaroi haina laikai gi miyoi sing wari saringai manung aduda kadomdagi no khangdaba mawongda nung thomjilakpan singba kya satharaki madugi mathakta maital thinba lakliba gari adusu thangna yanbigi dapam sing masanupa aduna satharakibani thabak sing masanupa aduna satharakibani masigisu video footage leidi mafam maduda leiba miyoi kaya su asu open nangba yauduna hospital phukatpa fawbo yauki haujingna makhoigi imungi maikeidigi mara leitaba miyoida FIR panchilakli yaningde miyamna masigi mayukta khongjang saksinana sem sare mikhalgi board khomada lambi fawduna satpa yani yaroi haba niyam leiti masa masagi apamba miyoida board pijagadabani hainasu makhatana haiki haina pawsna su palakli atopa pawamana chief election commissioner thunglare political party singa unakre thasigi kunga tare amasu mathang thagi ahumda pangthokodoriba taragani thoisuba manipur legislative assembly mikhal gidamak paikhalakliba thabak thorom sing yengsinana bagidama election commission of india gi chief election commissioner susil chandrana lusingu timama numit nini gi khongsata ngasi impal thunglare tim maduna election commissioner sing rajiv kumar anup chandra pandey amasum commission gi senior official sing yoraki ECI gi chief election commissioner na lusingba team asina Imphal airport ta thunglabada chief electoral officer Manipur Rajesh Agarwal na lusingba maki official sing na taram oki ngasi chief election commissioner amasu maki kangbuna ahanbo na thunglaba pandadana pangthokodoriba Manipur gi mikhal da saru yagadoriba national amasum state ki recognized political party sing district election officer sing amasum police ki SP singa singmairong da leibo hotel classic grandeur unaki Makasa tarakpo ina masum loisilakpo ina topa pawamana CM Bomai New Delhi yokre cabinet expansion tawrabiyai Karnataka da hijab ki matangna yenabagi phibam ama state asigi marueba crisis ama oirakpa yabagi talakta chief minister Vasabaras Bomai ningthokaba numita New Delhi yaukibaga loinana BJP high command ga tanaraga cabinet expansion masum reshuffle tawrabiyai hairi Party ki source singi matu ina CM Bomai na New Delhi ki khongset asida BJP high command ga tanaraga state asigi cabinet expansion amasum reshuffle ki wafam khanagani official oinadi CM na mahak interstate water dispute singi matangda MP sing legal expert sing amasum senior counsel singa khananai nagani haijarabasu cabinet expansion ki wafam na khwaidigi maru oina khanagani Masi BJP ki senior leader kayana makhoibu cabinet ta yahonana ba akanba pressure pirakpadagini sourcing na hai madudi hauji afaba posting pairiba cabinet minister taret phawbu lakthokibi maramaduna senior minister singasi hauji makhoigi famsing adu makhatana paiba yanabagi damakta New Delhi da makhoigi godfather singda taksinana bahonari sourcing na hai madudi New Delhi gi khongset adugi mawoinana CM Bomai na hanagi minister BS Yediyurappa unaki amasum cabinet expansion amadi kumja English ani ga kungomdoi da pangthokodoriba general election ga mari leinana party ki organization da tungi strategy singi matangda maki suggestion sing lauki high command Yediyurappa gi masanupa BY Vijayendra da cabinet post pibigi maruebi issue gi matangna khanaragani wafam asin laklibe assembly mikhal da Yediyurappa karama mongda senarappa yabagi habidu lepthokadoribani by election da Yediyurappa gi wa taakidaba asina party da saithiang ama nanghankibani amasum sex CD case da moral sigraba hanagi minister Ramesh Jarkiholi da cabinet fam pibigi matangna su party na khanaragani masak naiba backward leader ama oiriba Jarkiholi asi Congress JDS coalition government tukiba matungda BJP government install tokiba marueba leader singi manungda amani hainasu paw sna makhatana su phongdorakli Houjik2 ina di myam paw si matang asa lusinjaragi amasum pathoksa ki bida soki plan ki ba kya yaru su myam na ngakpigani matam gi oba maruebi paw sing su myam da le palaitana sinel si maikedi gi myam da update pijarakene su myam da thamjari and thank you